ꯌꯦꯡꯁꯤꯟꯁꯤ ꯈꯪꯍꯧꯁꯤ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯗ ꯁꯟꯖꯤꯠ ꯁꯔꯝꯅ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯗꯨꯒ ꯉꯁꯤ ꯑꯩꯅ ꯄꯨꯖꯔꯤꯕ ꯇꯣꯄꯤꯛꯁꯤ ꯌꯥꯝꯅ ꯆꯝꯕ ꯇꯣꯄꯤꯛ ꯑꯃꯅꯤ ꯉꯁꯤꯁꯤꯁꯨ ꯍꯥꯏꯗꯤ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯂꯛꯏꯕ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯃꯗꯨꯁꯤꯡꯗꯨ ꯗꯥꯎꯟꯂꯣꯗ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤ ꯀꯨꯏꯔꯦ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯅꯕ ꯍꯥꯏꯕꯤꯔꯛꯄ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯩ ꯁꯨꯝ ꯍꯣꯏ ꯁꯦꯝꯒꯦ ꯍꯥꯏꯔꯒ ꯁꯨꯝ ꯅꯪꯗꯕꯗꯒꯤ ꯁꯦꯝꯗꯅ ꯑꯗꯨꯝ ꯂꯩꯖꯕꯅꯤ ꯐꯔꯦ ꯉꯁꯤꯗꯤ ꯁꯤ ꯚꯤꯗꯤꯑꯣꯁꯤꯇꯪ ꯑꯩ ꯁꯦꯝꯖꯔꯒꯦ ꯈꯟꯗꯨꯅ ꯑꯩ ꯁꯦꯝꯖꯔꯦ ꯑꯗꯣ ꯍꯥꯟꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕꯤꯕ ꯃꯤꯁꯨ ꯌꯥꯎꯔꯝꯃꯒꯅꯤ ꯑꯗꯨꯁꯤꯡꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯕꯤꯔꯨꯅꯨ ꯈꯪꯕꯁꯤꯡꯗꯨꯗꯤ ꯀꯥꯟꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯅꯧꯕ ꯂꯧꯁꯤꯡ ꯍꯥꯞꯆꯤꯟꯁꯤ ꯐꯦꯁꯕꯨꯛ ꯚꯤꯗꯤꯑꯣ ꯗꯥꯎꯟꯂꯣꯗ ꯇꯧꯕꯒꯤ ꯅꯤꯌꯣꯝꯁꯤ ꯃꯈꯜ ꯑꯅꯤ ꯁꯨꯏ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯁꯤꯖꯤꯟꯅꯔꯒ ꯇꯧꯕ ꯑꯃ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯂꯤꯡꯛꯕꯨ ꯀꯣꯄꯤ ꯇꯧꯔꯒ ꯄꯦꯁ ꯇꯧꯁꯤꯜꯂꯒ ꯁꯤꯖꯤꯟꯅꯕꯒꯤ ꯅꯤꯌꯣꯝ ꯑꯃ ꯑꯩꯈꯣꯏꯅ savefrom.net ꯍꯥꯏꯕ ꯋꯦꯕꯁꯥꯏꯠꯇꯨꯗ ꯆꯪꯕꯤꯔꯒ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯁꯤ ꯂꯧꯕ ꯌꯥꯏ ꯕꯤꯠꯃꯦꯠ ꯁꯤꯖꯤꯟꯅꯕ ꯃꯤꯁꯤꯡ ꯑꯣꯏꯔꯒꯁꯨ ꯕꯤꯠꯃꯦꯠꯇꯒꯤ ꯂꯧꯕꯁꯨ ꯌꯥꯏ ꯐꯦꯁꯕꯨꯛꯇꯒꯤ ꯆꯪꯕꯤꯔꯒ ꯍꯥꯏꯔꯤꯕ ꯃꯑꯣꯡꯁꯤꯡꯁꯦ ꯑꯩ ꯍꯧꯖꯤꯛ ꯑꯩꯒꯤ ꯐꯣꯟ ꯁ꯭ꯀ꯭ꯔꯤꯟꯒ ꯀꯣꯟꯅꯅ ꯍꯥꯏꯖꯔꯒꯦ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯎꯠꯆꯔꯤꯕꯁꯤꯅ ꯌꯥꯝꯅ ꯁꯝꯕ ꯑꯩꯈꯣꯏꯒꯤ ꯂꯤꯡꯛꯕꯨ ꯀꯣꯄꯤ ꯇꯧꯔꯒ ꯄꯦꯁ ꯇꯧꯁꯤꯜꯂꯒ savefrom.net ꯂꯧꯕꯒꯤ ꯅꯤꯌꯣꯝꯗꯨꯅꯤ ꯍꯥꯏꯔꯤꯕ ꯅꯤꯌꯣꯝꯁꯤꯅ ꯌꯥꯗꯕ ꯐꯣꯟꯁꯤꯡ ꯊꯦꯡꯅꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯂꯧꯊꯕꯒꯤ ꯅꯤꯌꯣꯝꯗꯨꯁꯨ ꯑꯩ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯩ ꯀꯣꯟꯅ ꯎꯠꯆꯒꯦ ꯑꯗꯣ ꯑꯌꯥꯝꯕꯅꯁꯨ ꯌꯥꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ ꯀꯔꯤꯒꯨꯝꯕ ꯌꯥꯗ꯭ꯔꯒꯗꯤ ꯍꯥꯏꯕ ꯋꯥꯅꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯨ ꯁꯤꯖꯤꯟꯅꯔꯒ ꯂꯧꯕꯒꯤ ꯅꯤꯌꯣꯝꯁꯨ ꯑꯩ ꯀꯣꯟꯅ ꯍꯥꯏꯖꯒꯦ ꯂꯥꯛꯄꯤꯔꯣꯗꯤ ꯐꯣꯟ ꯁ꯭ꯀ꯭ꯔꯤꯟꯗ ꯑꯩ ꯍꯧꯖꯤꯛ ꯎꯠꯆꯔꯒꯦ ꯍꯥꯏꯔꯤꯕ ꯃꯑꯣꯡꯁꯤꯃꯛ ꯑꯩ ꯍꯧꯖꯤꯛ ꯐꯣꯟ ꯁ꯭ꯀ꯭ꯔꯤꯟꯁꯤꯗ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯆꯔꯒꯦ ꯌꯥꯝꯅ ꯂꯥꯏꯕ ꯁ꯭ꯇꯦꯞꯁꯤꯡꯅꯤꯗ ꯑꯔꯨꯕ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯩ ꯍꯧꯖꯤꯛ ꯐꯦꯁꯕꯨꯛꯇ ꯆꯪꯁꯤꯟꯖꯔꯦ ꯐꯦꯁꯕꯨꯛꯇ ꯆꯪꯁꯤꯜꯂꯒ ꯍꯧꯖꯤꯛ ꯌꯦꯡꯂꯁꯤꯀꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯂꯁꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇ ꯎꯠꯂꯛꯄ ꯚꯤꯗꯤꯑꯣꯁꯤꯡ ꯑꯃ ꯍꯦꯛ ꯊꯤꯔꯁꯤ ꯑꯗꯨꯝ ꯌꯦꯡꯁꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅꯦ ꯍꯥꯏꯅ ꯈꯜꯂꯁꯦꯕꯀꯣ ꯑꯦꯅꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯍꯧꯖꯤꯛ ꯎꯠꯂꯤꯀꯣ ꯑꯃ ꯌꯦꯡꯁꯤ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯁꯤ ꯚꯤꯗꯤꯑꯣꯁꯤꯅꯦ ꯍꯥꯏꯅ ꯈꯜꯂꯁꯦ ꯁꯤ ꯆꯤꯡꯊꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯁꯣꯝꯗ ꯎꯕꯤꯔꯦꯀꯣ ꯗꯣꯠ ꯑꯍꯨꯝ ꯌꯥꯎꯔꯤꯕꯁꯤ ꯗꯣꯠꯁꯤꯗ ꯅꯝꯕꯤꯌꯣ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯀꯣꯄꯤ ꯂꯤꯡ ꯍꯥꯏꯅ ꯑꯃ ꯌꯥꯎꯔꯤꯁꯤ ꯁꯤꯒꯤ ꯑꯩ ꯍꯧꯖꯤꯛ ꯎꯠꯆꯔꯛꯀꯦ ꯁꯤꯒꯤ ꯀꯣꯄꯤ ꯂꯤꯡ ꯍꯥꯏꯔꯤꯕꯁꯤꯗ ꯅꯝꯕꯤꯌꯣ ꯃꯇꯝꯁꯤꯗ ꯁꯤ ꯕꯤꯠꯃꯦꯠ ꯌꯥꯎꯕ ꯃꯤꯁꯤꯡꯒꯤꯗꯤ ꯍꯥꯏꯔꯤꯕ ꯃꯑꯣꯡꯁꯤ ꯊꯣꯛꯂꯛꯀꯅꯦꯕ ꯁꯤꯒꯤ ꯑꯦꯔꯣ ꯁꯤ ꯕꯤꯠꯃꯦꯠ ꯌꯥꯎꯕ ꯃꯤꯁꯤꯡꯒꯤꯅꯤ ꯁꯤ ꯆꯪꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯔꯤꯕ ꯃꯑꯣꯡꯁꯤꯅ ꯕꯤꯠꯃꯦꯠꯅ ꯂꯧꯊꯕ ꯄꯥꯝꯕ ꯃꯤꯁꯤꯡꯒꯤꯅꯤꯀꯣ ꯑꯗꯨꯒ ꯁꯤꯁꯤꯗ ꯆꯪꯁꯤꯟꯕꯤꯔꯣ ꯁꯤꯒꯤ ꯁꯔꯆ ꯑꯥꯏꯀꯣꯟꯁꯤꯗ ꯆꯪꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯁꯤꯗ ꯉꯥꯛꯇꯪ ꯅꯝꯃꯒ ꯂꯩꯕꯤꯌꯣ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯁꯤꯒꯤ ꯄꯦꯖ ꯍꯥꯏꯅ ꯊꯥꯔꯤꯕꯁꯤ ꯄꯦꯖꯁꯤꯗ ꯅꯝꯕꯤꯔꯣ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯕ ꯂꯤꯡꯁꯤ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯗꯨꯒꯤ ꯂꯤꯡꯅꯤ ꯁꯤ ꯒꯣ ꯇꯧꯕꯤꯔꯣ ꯌꯥꯔꯦ ꯃꯇꯝꯁꯤꯗ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯗꯨꯃꯛ ꯁꯤꯗ ꯊꯣꯛꯂꯛꯀꯅꯤ ꯁꯨꯃꯥꯏꯅ ꯁꯤꯗ ꯊꯣꯛꯂꯛꯏꯕ ꯚꯤꯗꯤꯑꯣꯁꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯆꯪꯈꯤꯕ ꯀꯩꯅꯣꯗꯨꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯑꯦꯔꯣꯁꯤꯗ ꯅꯝꯕꯤꯕ ꯁꯤ ꯑꯦꯔꯣꯁꯤꯗ ꯅꯝꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣꯁꯤ ꯍꯧꯖꯤꯛ ꯗꯥꯎꯟꯂꯣꯗ ꯇꯧꯅꯅꯕꯒꯤꯗꯃꯛ ꯃꯥ ꯍꯣꯠꯅꯔꯤ ꯁꯨꯃꯥꯏꯅ ꯃꯇꯝꯁꯤꯗ ꯁꯤꯒꯤ ꯗꯥꯎꯟꯂꯣꯗ ꯍꯥꯏꯅ ꯊꯣꯛꯂꯛꯏꯁꯤ ꯁꯤ ꯗꯥꯎꯟꯂꯣꯗꯁꯤꯗ ꯀꯤꯠ ꯅꯝꯕ ꯃꯇꯝꯗ ꯗꯥꯎꯟꯂꯣꯗ ꯇꯧꯈ꯭ꯔꯅꯦꯕ ꯃꯁꯤꯅ ꯕꯤꯠꯃꯦꯠꯇ ꯆꯪꯕꯒꯤꯅꯤꯀꯣ ꯑꯗꯨꯒ ꯁꯤ ꯅꯠꯇꯕ ꯕꯤꯠꯃꯦꯠꯇ ꯆꯪꯕꯒꯤ ꯅꯠꯇꯕ ꯃꯑꯣꯡꯗꯨꯁꯨ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯖꯔꯛꯑꯒꯦ ꯕꯤꯠꯃꯦꯠꯇ ꯆꯪꯕꯒꯤ ꯅꯠꯇꯕ ꯃꯑꯣꯡꯗꯨꯅꯤꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅꯦꯕ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩ ꯆꯤꯡꯊꯖꯔꯦ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯗꯣꯠ ꯑꯍꯨꯝꯁꯤꯗꯩꯗ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯀꯣꯄꯤ ꯂꯤꯡ ꯍꯥꯏꯁꯤꯗ ꯅꯝꯕꯤꯔꯣ ꯑꯗꯨꯒ ꯃꯇꯝꯁꯤꯗ ꯌꯥꯔꯦ ꯑꯗꯨꯝ ꯕꯦꯛ ꯄꯨꯔꯥ ꯇꯧꯕꯤꯔꯣ ꯐꯣꯟꯁꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯍꯣꯝꯗ ꯕꯦꯛ ꯇꯧꯕꯤꯔꯣ ꯁꯨꯃꯥꯏꯅ ꯍꯣꯝꯗ ꯕꯦꯛ ꯇꯧꯕꯤꯔ ꯃꯇꯨꯡꯗ ꯑꯗꯣꯝꯅ ꯑꯦꯅꯤ ꯕ꯭ꯔꯥꯎꯖꯔ ꯑꯃꯗ ꯆꯪꯕꯤꯌꯣ ꯍꯥꯏꯗꯤ ꯌꯨ ꯁꯤ ꯕ꯭ꯔꯥꯎꯖꯔ ꯀꯣ ꯌꯨ ꯁꯤ ꯕ꯭ꯔꯥꯎꯖꯔ ꯑꯣꯏꯒꯦꯔꯥ ꯀ꯭ꯔꯣꯝ ꯕ꯭ꯔꯥꯎꯖꯔꯕꯨ ꯑꯣꯏꯒꯦꯔꯥ ꯒꯨꯒꯜꯗꯕꯨ ꯑꯣꯏꯒꯦꯔꯥ ꯁꯤ ꯍꯧꯖꯤꯛ ꯑꯩ ꯌꯨ ꯁꯤ ꯕ꯭ꯔꯥꯎꯖꯔꯁꯤꯗ ꯆꯪꯖꯔꯦ ꯁꯤꯒꯤ ꯁꯥꯔꯆ ꯑꯥꯏꯀꯣꯟ ꯊꯣꯛꯏꯕꯁꯤꯗ ꯆꯪꯁꯤꯟꯕꯤꯔꯛꯑꯣ ꯁꯨꯃꯥꯏꯅ ꯆꯪꯁꯤꯜꯂꯒ ꯁꯤꯗ ꯑꯩꯅ ꯆꯪꯈꯤꯕꯒꯤ ꯍꯤꯁꯇ꯭ꯔꯤ ꯂꯩꯔꯦꯅ savefrom.net ꯍꯥꯏꯅ ꯑꯩ ꯎꯍꯟꯖꯔꯛꯀꯦ ꯅꯛꯅ ꯎꯍꯟꯖꯔꯛꯀꯦꯀꯣ savefrom.net ꯁꯤ ꯁꯦꯞꯁꯤꯒꯤ ꯁ꯭ꯄꯦꯁ ꯄꯤꯕꯤꯔꯣꯏꯗꯕꯅꯤꯀꯣ savefrom.net ꯈꯪꯕꯤꯔꯦꯀꯣ ꯁꯤꯁꯤꯗ ꯁꯨꯝ ꯆꯪꯁꯤꯟꯕꯤꯔ ꯊꯥꯔꯁꯨ ꯌꯥꯔꯦ ꯊꯥꯔꯒ savefrom.net ꯍꯥꯏꯅ ꯊꯤꯕꯤꯔꯁꯨ ꯃꯇꯝꯁꯤꯗ ꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯁꯤ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤꯕꯀꯣ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤ ꯁꯤꯗ ꯁꯤꯒꯤ ꯁꯥꯔꯆ ꯑꯥꯏꯀꯣꯟ ꯑꯃ ꯂꯩꯔꯤꯕꯁꯤꯗ ꯉꯥꯛꯇꯪ ꯅꯝꯕꯤꯌꯣ ꯁꯨꯃꯥꯏꯅ ꯅꯝꯕ ꯃꯇꯝꯗ ꯄꯦꯖ ꯍꯥꯏꯅ ꯊꯣꯛꯂꯛꯏꯁꯤ ꯄꯦꯖꯁꯤꯗ ꯆꯪꯁꯤꯟꯕꯤꯕ ꯆꯪꯕ ꯃꯇꯝꯗ ꯁꯣꯝꯒꯤꯁꯤꯗ ꯑꯃꯨꯛ ꯅꯝꯕꯤꯔꯣ ꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯊꯣꯛꯂꯛꯏꯕ ꯂꯤꯡꯗꯨ ꯉꯁꯥꯏꯒꯤ ꯑꯩꯅ ꯐꯦꯁꯕꯨꯛꯀꯤ ꯚꯤꯗꯤꯑꯣꯗꯨꯒꯤ ꯂꯤꯡꯅꯦꯕꯀꯣ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯊꯣꯛꯂꯛꯑꯅꯦꯕ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯦꯕ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯀꯟꯊꯣꯛꯈꯤꯕ ꯚꯤꯗꯤꯑꯣꯗꯨꯅꯤ
Sidi natte ko sidi atopa video gini ko sida laire to si video sigi ne ino hojik changiba do sini adu hojik sigi tu download mp4 hai da changbiba tu download tawre mana download ki option amu thola ani si download si dam kan nambiro atung amuka tu sigi download si dam kan nambiro yar aduga sigi sakai ahum singliba sidai da changbiro aduga sigi download hai da changsin biro adu tu ure ko hoje ngam download tawra laire hariba keno sima sidi sagi net yangbai matungi na yam thuna chatkani net tapbaga di tapna siani sumaina download tawraba video ama dudi aikhoina kapningba whatsapp ta kapkera kaidona any multimedia platform amda do ma thaning mafam da video si thabe yaragani sisi phare ai post tawsin jarege go si video si aduga podama mu chege sidagi back to thokpiro aduga adongi file da changbiro file da changbiraga si yenga seba file changbiro aduga adongi UC browser si internet dara SD card dara adom install tawsi internet do internet da changbiro aduga inkhat piro aduga inkhat piro si leire ko UC download haiba UC download asi thibiro aduga video da changbiro tu video tu aina hojik tu download to video si di aun leire absi tu si leire ko mayam ubire ko si sida ngaktang namaga sumain thambiro aduga share da changbiro matamdu da aina thaning mafam tu any Facebook ta thaigera WhatsApp ta thaigera dagi loina thana na ba magi multimedia platform khuding mak sida leire WhatsApp kapning aso sida kap khibare sumaina yamna samna sumaina any Facebook ki video ama hek adom lauthani mamong si hojik amukka so ai hallaga haijarage ai ge Facebook ki hojik ki video lauthabagi mamong do inkhat biro adom na pamba si video sini khalaje singthabiro hojik ki mamong do simangni tu sigi dot ahum sida changbiraga si copy link tawbigedam yare hojik ti khangani si copy link tawraga en haiduni bitman lautha garga ero sida changbiro bitman lawro hergana ai ninga sa haidu any browser amadagi UC browser da changaga orso UC browser da changaga orso sida changbi bani to sida changaga to save from .net si sida sum changa su yare thabira su yare adom na sumana net haina sumana save from .net an sumana thabiraga sida changa su yare sumana sini aduga sigi hariba mawong sini yadaba taraga su araiba pambai malai application lautharaga application ni khuthangda lawbagi video sina kona omada I samjarage haiba sigi asamba pambai sinarga adongi apamba video sing download to view Facebook tigi aduga adomna share tawning mafam da share tawba yai haiba mafam sim thamjage video bu like tawba kawbigeno amadi haibining wafam sing leibada comment box tai biro haiba wafam si thamjaraga asigi video si matang lo sinjarage bye bye